Chief Minister Yumnam Khemsan gi Jiribam khongset kamari lenana Jiribam asai tungkoina tangdu leitana lehanam gi matangda tangai fadana lokhatpam thokpa sing thabak oina pangthongna ba Chief Minister da memorandum ama Pisinnaba Jiri United Committee na sem Saba Loikhre ngasi Jiribam gi babu parada leiba Helena Hotel da pangthokiba pawgi mifam amada Jiri United Committee JUC gi chairman Mutumbai Paksana na hai ngasi JUC gi apunma mifam ama phamduna laukiba warik ki matungina hayeng Manipur gi Chief Minister Yumnam Khemsan Jiribam da lakadoriba sida memorandum ama Pisinnaba sem Saba Loire Memorandum aduda yauba marueba wafum singdi census ki thabak asi Manipur gi oinadi kumjal sing mangchama panyakhai mathoida base year oiduna NRC sana halaba matungda pangtokpa haibasini sahi ahumrom faraklaba Manipur gi irang asina lanjana riba Jiribam gi miam atubada masa masa gi yumda lehengadabani Jiribam district ki mayon oiriba mafam asi maitai purumna hena khundari masida pur khudimakna sathok sasin tawduna free movement leire haiba yai adubo Jiribam mayoldagi haidokiba mafam sing Mongbung dagi Boro Bekra tamna satpada security ki mathau tarakpada singnaba lei hojiki oina Central Force ngak senduna leirabasu mahausagom free movement lehenge hairabadi Jirimuk Latingkhal Leisabithol Boroikhal lamtai khunangna singba mafam singda temporary na targana permanent police post ama lehenba mathau tai khongthang asi lokhalolgabadi Jiribam district mapumbada free movement oiba ngamgani amaromda Jiri Tipaimuk lambi asi Boro Bekra subdivision gi su ama tangairaba lambi ni hairiba lambi asi semagi thabak sahi kharagi mamangdagi satharaklabasu hojik phawba loisindana Thamlei masina maram orga ising lambida satnaba amadi satnaba maramna law and order ngak senbagi matangda ningthina mathau tawba ngamdaba yauri Jiribam gi amatangaiba hospital ase district hospital amagi thakta thamba ngamdaba asina ana laing da sota baibadusu oiri maramaduna hospital ase district hospital da upgrade tawduna mathau ningthina tawhanamgi wafam su Chief Minister da pisinggadawriba memorandum asida yauri hairi census tawgani haibagi issue si all India gi oiba India government gi decision oijaragasu Manipur gi oiba situation sida hoji leiriba situation si jia kanda ahanbada national register of citizenship ki NRC si hana tawbira matungda 1951 da BCR oiba adugumba indigenous people sing protect tawnanaba si hana NRC sina tawbiraga census si tawbiru haiba appeal sini census tawgani haibagi